guys, welcome back again. Mayam bu ahan makta na taram loksari. Mayam ay video nam da su kuire, thakat da su kuire. Ay mutse ay lai taba video nam bagi. Adu bu ngasi Manipur da thokli be sing isaw sina ay video nam da na lai ba sing am silak tre aduna mayam gi da makta ngasi ay video ma pu da laksare. Adu di mayam video ase hona na mong tawrase. Mayam hojik Manipur da thokli be sing isaw se khusem gi oiba sing isaw ni haibada haiman ba thokte. Aina asi haribasigi maramdi Manipurda cyclone tsunami lakiba laite. Cyclone gi manin phangbadagi numit khara nong subani. Hariba nong sidasu nong mukhaktani nong leptana sukiba ataidi macet chubani. Yam kanna hena chubasu natkite. Adubu hariba nong khusu sida Manipur ising thumba haibasi Khutsemna Thokhanba ising isaw ga samani. Aina hanjan Khutsemna Thokhanba ising isaw ni haribagi maramdi Manipur gi amata ngairba ithai dam na thingduna thamliba Manipur river asi numit aduda dam sina thingduna leiramba thengni. Thingamba aduna hariba ising isaw si thokpo orambasu ya. Aina social media da video amakak thengnajai madudi arambai gi yambasingna Imphal da ising thumme haibadagi dam gi gate hangali haina video amakak thengnajai. Karigumba damasi hangduna lairamagadi Imphal turel amadi atopa turel sing kairamdaba yai. Ani subada Manipur gi drainage system aduki matik chakhotpa watli. Lairiba praja akoina su hariba drainage system asidasu akoina phatta haudi plastic amot pakaya langthaduna modali amasung phulanbagi macha ama oili. Asita natana hauji Kuki singna chingmai kokthatuna popi thabadagi sing aduna ising sufauga dawadu amata chupsindre maram aduna chuchampur amadi kangpokpi adu ising thumibani. Kuki na koisu uwayan thalaga popi tharaga drug karba tawraga hingani haina khaliba wakhal adu thadokpiro. Adugi saruk Manipurda tawdriba business kaya ama laikre. Hariba business sing asi thiduna tawbana hena phatabrane. Mayam eigise eigi mod oina phongdoksabani mayam gisu mod comment da pibirmmo. Mayamna loiba phok yengbibagi damakta hainingai leitana thagatchaba phongdoksari. Mayamna like share subscribe tawbirmmo.